Russia Ukraine ki lana se matam sang na changkhre asengba ngasi taret ni suraba haibaduni kayam sathina loss no mai ke ni asigi Ukraine na hena loss ni maramdi mayum de changlak laka thugai ni bani yekhai ni bani tanthok li bani santi da leijaram basingbu thugai yekhai ba sida Russia ge so $30 billion hojik phau da kharcha oire hairi masigi mathak ta Russia gi space agency Roscosmos na hirakre Russia gi against the thing ba kaya thamba sina international space station mathak ta leiriba ase kai ki chance lay masigi space station ase 500 ton lumi hai paiduna leiri bani Russia gi sarukam yauri sanction asina maram oiraga space station gi thabak toramda athing bat laglagani aduna mase kaiduna tarakhiba ki chance lay nungai taba thodok amana ngarang Mariupol ko city da masjid amada mi marfu shelter dawduna laijai moduta Russia na selling to sinkre sikre masjid chukai kre masiga loina Mariupol gi city mayor du so phabi kre hairi Russian army na masiga loina America gi president Joe Biden hai NATO or any western country Kremlin gi against the kurai thangat pai se World War 3 jingnadana oigani aduna ikoi lan asida saruk yaroi lana siki tara taret ni suba numit asida president Putin na clear high kri Syria da ki landa yamna hising laba army lising tara truk Ukraine gi against sokna gani masia chubuwani sokna basu haukre amarom da nuai buwa amana Tamil Nadu dagi like tam bachat ki ba medical satra ama hadak Ukraine ki army oiduna Russia gi against the lands kana soknari magi final year matam Europe labani adubu lan oiraktuna Ukraine ki army de join tawkre amasung mahak hojik lan soknari maiku da lan chatharingai sida America na Russia gi against watang sanction pisin bagi thousand tok pelaiti ngasi America ki president Joe Biden haikre Russia bu favored country have ming tholado lokhatle amaram da Turkey na su makoi gi flight sing Russia da chat pelle plani haikre Turkey have change oirakpaki mami ama ui nahan Israel ki president Turkey da chat do basidagi Erdogan su Russia gi against the loan bahorak pani haidarakli amaram da Russia yam namakkan Ukraine bu nam thanaba magi alaiba kuchugulai sijina duna khongjang jangsili adubu ngasi 17 days phak khrabasida su hekta madu mapung phan magamdri Russia na lana sibu ngamnaba garagara taksili Ukraine tum tak le habi amaram da Russia dasu awape amna tare hairi makhoi gi public ta masigi effect lakle makhoi gi ruble down oikre mi sing da wana tanjabo paisa gi value hantakre po tangkhat kre ATM da paisa leitri bank ta public ta piningai paisa le selectre mapan da gi lakada paisa laktre makhoi gi public yam da wana bagi wadi asu yam ba company achu ba company singa sina Russia ga business to kiba Russia da dealing to kiba haiba asina Russia gi public ta awa pa yamna mayok na re hairi masigi lan ase sokna bada Russia gi oina $20 billion kharcha oirakli hairi party Russia gi mapanda leikiba mi singju halak pa yadre hairi analysis karana hai Russia gi public yamna awa pa mayok narakli. Thanks for watching.